ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯄꯥꯡꯗꯕ ꯁꯛꯇꯝ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯄꯨꯁꯄꯥꯅ ꯄ꯭ꯔꯦꯝꯅ ꯉꯥꯡꯂꯝꯂꯒ ꯀꯞꯂꯒ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯄ꯭ꯔꯦꯝꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯕꯁꯟꯇꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯦ ꯕꯁꯟꯇꯗꯤ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯥ 4-5ꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯁꯦꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯑꯁꯣꯝꯗ ꯄꯨꯁꯄꯥꯁꯨ ꯃꯍꯥꯛꯀ ꯕꯁꯟꯇꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯒ ꯂꯩꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯃꯍꯥꯛꯁꯨ ꯎꯡꯂꯒ ꯂꯩ ꯄ꯭ꯔꯦꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯕꯁꯟꯇꯁꯨꯅꯤ ꯕꯁꯟꯇꯁꯨ ꯄꯨꯁꯄꯥꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯔꯛꯇ ꯄ꯭ꯔꯦꯝꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯀꯌꯥ ꯑꯗꯨꯅ ꯕꯁꯟꯇꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯁꯄꯥ ꯑꯃꯗꯤ ꯄ꯭ꯔꯦꯝꯕꯨ ꯕꯁꯟꯇꯅ ꯐꯖꯅ ꯋꯥꯔꯧꯔꯤ ꯁꯥꯎꯔꯤ ꯄꯨꯁꯄꯥꯁꯨ ꯄ꯭ꯔꯦꯝꯗ ꯋꯥꯔꯧꯈꯤꯕ ꯁꯥꯎꯅꯤꯡꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯀꯧꯅꯗ꯭ꯔꯦ ꯉꯥꯡꯅꯗ꯭ꯔꯦ ꯄ꯭ꯔꯦꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯔꯛꯇ ꯄꯨꯁꯄꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯒꯅꯨ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯦꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯥꯛꯀ ꯄꯨꯟꯅꯕ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯁ꯭ꯀꯨꯜꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯨꯟꯕ ꯑꯃꯅꯤꯈꯛ ꯅꯠꯇꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯕꯁꯟꯇꯁꯨ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯄꯨꯁꯄꯥꯁꯨ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯆꯩꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯝꯗꯕꯨꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀ ꯅꯧꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯂꯣꯏꯅ ꯇꯝꯈꯤ ꯂꯣꯏꯅ ꯂꯤꯈꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅꯅ ꯃꯃꯥꯟꯅꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯇꯥꯎ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯕꯁꯟꯇꯒ ꯑꯩꯒ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯛꯄꯒꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯁꯟꯇꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯉꯤ ꯕꯁꯟꯇꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯀꯝꯗꯧꯅ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯃꯈꯣꯏꯗ ꯁꯦꯡꯗꯣꯛꯀꯅꯤ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗ ꯐꯖꯅ ꯋꯥꯀꯠꯆꯩ ꯃꯃꯥꯟꯅꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪꯉꯣꯟꯗꯈꯛ ꯑꯩꯅ ꯍꯥꯏꯗꯣꯛꯄꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯃꯃꯥꯟꯅꯕꯗꯨꯗ ꯇꯝꯂꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯦ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯤꯡ ꯒꯣꯄꯤ ꯀꯧꯏ ꯃꯍꯥꯛꯅ ꯍꯥꯏ ꯏꯇꯥꯎ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯕꯁꯟꯇ ꯂꯥꯛꯂꯕ ꯃꯇꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯖꯅ ꯁꯦꯡꯗꯣꯛꯑꯣ ꯅꯪꯅ ꯉꯁꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏꯗ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯃꯔꯨꯞ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅ ꯈꯟꯕ ꯋꯥꯈꯟꯗ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯊꯤꯡꯖꯤꯜꯂꯕꯗꯤ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄꯅꯤ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯄꯨꯁꯄꯥꯗꯁꯨ ꯅꯍꯥꯛꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯣ ꯑꯗꯨꯒ ꯕꯁꯟꯇ ꯂꯥꯛꯂꯕ ꯃꯇꯝꯗꯁꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯂꯤꯕ ꯌꯥꯎꯒꯦ ꯅꯪ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯒꯣꯄꯤꯅ ꯄ꯭ꯔꯦꯝꯕꯨ ꯊꯦꯝꯖꯤꯜꯂꯤ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯏꯇꯥꯎ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯕꯒꯤꯔ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯨꯕꯒꯤꯔ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯇꯨꯝꯕ ꯆꯥꯕꯁꯨ ꯀꯌꯥ ꯌꯥꯗꯦ ꯃꯪꯗꯁꯨ ꯐꯠꯇꯕ ꯀꯌా ꯑꯃ ꯎꯏ ꯃꯪꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯕꯨ ꯆꯩꯐꯝ ꯅꯥꯏꯅ ꯃꯤꯅ ꯐꯨꯕꯒꯨꯝ ꯇꯧꯏ ꯑꯩꯁꯦ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯒꯣꯄꯤꯗ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯒꯣꯄꯤꯅ ꯍꯥꯏ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ ꯃꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯜꯂꯕꯗꯤ ꯄꯪꯎꯗ ꯎꯕꯅꯤ ꯑꯗꯣ ꯅꯪꯅ ꯕꯁꯟꯇ ꯂꯥꯛꯄ ꯉꯥꯏꯗ꯭ꯔꯤꯉꯩ ꯅꯣꯡꯃ ꯕꯁꯟꯇꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯗꯣ ꯑꯗꯨꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯣꯡꯃꯗ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯒꯣꯄꯤꯅ ꯄ꯭ꯔꯦꯝꯗ ꯐꯖꯅ ꯍꯥꯏꯔꯦ ꯄ꯭ꯔꯦꯝꯁꯨ ꯒꯣꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯊꯥꯡꯖꯅꯤ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯒꯦ ꯈꯜꯂꯦ
ꯃꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯐꯥꯎ ꯍꯥꯏꯖꯔꯒꯦꯅ ꯈꯜꯂꯤ ꯃꯥꯒ ꯑꯩꯒꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯒ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯍꯧꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯦ ꯒꯣꯄꯤꯅ ꯈꯨꯝꯂꯛꯏ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯁꯥꯔꯣ ꯄꯨꯁꯄꯥꯗꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯄ꯭ꯔꯦꯝꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯐꯖꯅ ꯊꯦꯝꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯔꯤꯒꯤ ꯈꯠꯅꯔꯨꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯒꯗꯕꯅꯤ ꯂꯣꯏꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯕ ꯌꯥꯗꯦ ꯅꯪ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯥꯏꯗꯨꯅ ꯒꯣꯄꯤꯅ ꯄ꯭ꯔꯦꯝꯕꯨ ꯐꯖꯅ ꯊꯦꯝꯖꯤꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄ꯭ꯔꯦꯝ ꯕꯁꯟꯇꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯉꯟꯅ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯕꯁꯟꯇ ꯎꯅꯕ ꯂꯥꯛꯈꯤ ꯕꯁꯟꯇꯅ ꯂꯩꯔꯤꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯪꯂꯒ ꯄ꯭ꯔꯦꯝꯅ ꯂꯥꯛꯄꯅꯦ ꯄ꯭ꯔꯦꯝꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ ꯕꯁꯟꯇꯅ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯁꯄꯥꯗ ꯄꯤꯒꯦ ꯈꯟꯗꯨꯅ ꯊꯝꯈꯤꯕ ꯆꯤꯊꯤ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯕꯁꯟꯇꯅ ꯂꯩꯔꯤꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯗꯨ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯍꯪꯉꯤ ꯑꯁꯤꯗ ꯕꯁꯟꯇ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕꯗꯨꯗ ꯋꯥꯔꯤ ꯁꯥꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯄ꯭ꯔꯦꯝꯗ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ ꯕꯁꯟꯇꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯕꯖꯥꯔ ꯆꯠꯈꯤꯕꯅꯦ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯕꯖꯥꯔ ꯆꯠꯂꯨꯒꯦꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯃꯈꯨꯝꯂꯛꯏ ꯐꯔꯦ ꯑꯩ ꯕꯖꯥꯔꯗ ꯌꯧꯔꯨꯔꯒꯦ ꯑꯗꯨꯒ ꯃꯥꯒ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯝ ꯕꯖꯥꯔꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯥꯅ ꯕꯖꯥꯔꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯁꯟꯇꯕꯨ ꯕꯖꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯈꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯕꯖꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯐꯪꯂꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛ ꯃꯥꯅ ꯂꯩꯔꯤꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯒꯗꯤ ꯕꯁꯟꯇ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯂꯩꯔꯝꯕꯗꯣ ꯄ꯭ꯔꯦꯝꯅ ꯎꯈꯤ ꯁꯣꯔꯣꯛ ꯋꯥꯡꯕꯅꯤ ꯄ꯭ꯔꯦꯝꯁꯨ ꯕꯁꯟꯇ ꯎꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯝꯕꯤ ꯅꯥꯀꯟ ꯅꯥꯀꯟꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯃꯍꯥꯛ ꯕꯁꯟꯇꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯦꯝ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯇꯥꯈꯤ ꯃꯅꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯨ ꯀꯅꯥꯅꯣꯃ ꯒꯥꯔꯤꯅ ꯊꯣꯝꯂꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯕꯁꯟꯇ ꯈꯣꯏꯁꯨ ꯁꯣꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒꯗꯤ ꯄ꯭ꯔꯦꯝꯅ ꯁꯣꯛꯂꯤꯕꯗꯣ ꯕꯁꯟꯇꯅ ꯎꯔꯦ ꯁꯤꯗꯤ ꯄ꯭ꯔꯦꯝꯅꯤꯅꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯄ꯭ꯔꯦꯝꯕꯨ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯕꯁꯟꯇ ꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯑꯋꯥꯐꯝꯅ ꯇꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯤꯕ꯭ꯔꯥ ꯄ꯭ꯔꯦꯝꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄ꯭ꯔꯦꯝꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅꯗꯤ ꯁꯣꯛꯂꯦ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯕꯁꯟꯇꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯩꯔꯦ ꯈꯨꯗꯛꯇ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯄ꯭ꯔꯦꯝꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯏ ꯏ ꯈꯔ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯕꯗꯒꯤ ꯕ꯭ꯂꯗ ꯕꯦꯡꯛꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯂꯧꯔꯒ ꯄ꯭ꯔꯦꯝꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄ꯭ꯔꯦꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯌꯩꯈꯤꯕꯅ ꯃꯍꯥꯛ ꯃꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈꯤ ꯄ꯭ꯔꯦꯝ ꯁꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯂꯦ ꯄ꯭ꯔꯦꯝꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯃꯣꯏ ꯀꯥꯏꯔꯦ ꯕꯁꯟꯇ ꯈꯣꯏꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯦ ꯄ꯭ꯔꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯕꯁꯟꯇꯗ ꯐꯖꯅ ꯍꯥꯏꯈꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯃꯍꯥꯛ ꯅꯪꯒ ꯊꯦꯡꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗꯗꯤ ꯏꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯗꯨꯅ ꯕꯁꯟꯇꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ ꯕꯁꯟꯇꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯂꯩꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯄ꯭ꯔꯦꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗꯤ ꯎꯒꯗ꯭ꯔꯥ ꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯄ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯣ ꯋꯥꯔꯤ ꯁꯦꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯕꯁꯟꯇꯅ ꯈꯪꯈꯤꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄ꯭ꯔꯦꯝ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯪꯁꯥꯔꯒꯤ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯡꯈꯤꯕꯗ ꯄ꯭ꯔꯦꯝ ꯌꯥꯝꯅꯁꯨ ꯀꯞꯈꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯣ ꯕꯁꯟꯇꯁꯨ
Mana tuition loiba matamda hospital na khare khare lai. Prem mu themjille. Prem na su mangonda wari kaya amadi singdoningi tamningi. Adubu mana karimatu uba phangdaba amadi mahakki manakta mahakki mama mapana adum phamlaga leibaduna basanta da mahakna wari amata phabu singdokpa ngamkide. Singdokpagi tanjasu phangkide. Prem nadi parman kaya ama tawraga basanta da asumna hai. Itaw ngasi aina tawjaruba thabakki mahi phone aina ngasi mit udribase. Masida ai kasum nungaitaba tawdeda haiduna pendaba wa kaya amadi parman tawraga hairi. Basantana hai kasum khalunu itaw nak soidana mit ugani. Nakhoi mama babana su Manipur mapanda pugani hairi basini. Nang kasum tawroida haiduna Prembu nuti numit khudingi basantana lapu khudingi themjille. Adubu Prem na mangona singdoning mohai singa dudi amukta phawba haiba ngamkide. Haibagi tanjasu phangkide. Asomda Gopi khoi Puspa khoi su Prem na sopagi pau taki. Makhogi mamanaba kaya ama haunaraga Prem gi manaka chasi hainare. Puspa su nungaitaba pendaba kaya ama leirabasu marup amana asumna solaga leiba matamdadi kamdonu sauraga leiruni. Nongmadi makhoi manga tara ama Prem na leiriba hospital adu da lae. Basanta di hoju phawba Prem ga mahaka khangnakre mari lenakre haiduna leiribani. Puspa amadi makhoi mamanaba sing aduna Prem ga manakta lakka matam adudadi Basanta su Puspa bu ure. Puspa uba matamda mahak ka adudagi yamna lapma leiki. Puspa su khangi Basantana mangonda pendaba nungaitaba kaya ama hoju phawba thamli haiba. Mahak wa karimata haide tumin asum lei. Makhoigi mamanaba manabi kaya amanadi Prem gi damak mateng kaya ama pangi. Basanta su ka aduda leirambadagi paraparap thoki. Basanta thokibadagi mamanaba Gopi su Basanta bu tungminaraga tanarei. Makhoi ani berenda amada wari sanai. Gopi na hangi. Itaw Prem gi thodo ase yama nungaite. Mabu doctor na tasina mamil uraroi haibra haiduna Gopi na hairei. Bikup aduda Basantana makhum lai. Magise mapalamda pugani haibane. Aseng makarino haibadudi khangde. Asumna wari khara sanaraba matungda Basantana yamna pendana wahai amade asumna hairaki. Mana ngasi solibasigi khallagadi tasena manungaite. Adubu mahakti marup masak khangdaba yamna phattaba mini haduna Gopi da Basantana warauna tammi. Bikup aduda Gopi na mahairei. Itaw nangonda ay wa mahange. Prem nang si solibase nangi manakta hana changlambra natraga nanga thenadingai sokpra haiduna Gopi na hangi. Basantana hai maga iga thena kide. Bazar dagi aina aigi marup aniga lakku matamda mahak accident tholaga leirami haiduna Basantana haire. Bikup aduda Gopi na makhum lai. Itaw nangonda ay wari asengmudi lige. Wai si hairaduna Prem na mangonda hairam wari singado loinamak Basanta da Gopi na liki. Aduga Gopi na mahairei. Itaw maya maningamdabane. Manus ingonda nangonda lale haiduna haijaba ngamluroi haiduna yamna chukapna tamlame. Maga Puspaga hojik kasu mari lenadabane. Makhoi ani yamna chama loinabane. Hoi chumme manabudi matam amada Puspagi wakhan khallame. Adubu Puspa makhoi ani gi maraktadi kariguma amata phawba lenadabane. Nang mabu lana khanbadu khanganu haduna Gopi na Basanta da phajana hairame. Gopi na makha tarakhe. Puspa na su nangbu yamna khanjabane yamna nuksibane. Prem gi ngaktangi khantaudu wakhalladuna mana semen sajilagi ibasiti kaya aduna nanga Puspa gi marakta chaunaba kaya ama thokibane. Puspa se yamna chambane. Hojipudi thaudo asi tholabani nangna Prem thamlama nungaitaba kaya adasu punna thadoklo. Ekhoi marup masen nusi chanan laisi haramlaga Gopi su marup mapang mayam adugi maraka changki. Gopi na haramli bohai singado Basanta mahaki nakhongda singya yaibigum adum yairiga lehauki. Mayambo aroibada Pantolilamgi maikaidagi amukha na taramna okjari.